Tha asigi tarahumdoida Lamlai Police na phajinkhiba Meecham Thadorakadabani tang 19 da Thadorakadaba court ki hearing da condition amata Yaodana Thadokpirau loinana lakliba tang 19 dage phamgadoriba assembly meepham da leingakta Lamlai singa lainariba Soo Louthoknaba Warep Loubiyu haina Khwairamband Keithel joint co-ordinating committee na leingakta takshillakli phajinkhiba Meecham Taruki imung manung yauna Major Khulda leiba Manipur Press Club ta pangthopa paugi meepham amada Khwairamband Keithel joint co-ordinating committee ge convener Laishram Memana hai Suda leiriba Lamlai singna landarakpadagi lamdamasigi yellow mi pumnamak awaba kaya mayoknare masida leingakna makhatana Lamlai singa Soo Louthoknabagi mathau tadre Misi mina kaya Yaodana yellow mi kaya awafam da taraba fauba leingakna makhatana Soo Louthoknaduna leirabadi June 19 ge thaudokdagi hena sathiba ama lakani Hauzik Manipura thokliba irang asigi matangda state leingakna Government of India da marik chumna khanganfam thoi asukuiraba irang asigi matangda Government of India gi maikaidagi wafam ama fauba phongdorakte Masida state leingakna tumina leiriba se karigino tha asigi 19 dage phonggadoriba assembly meephamda leibak miyam gi mihut oina leiriba Kukizo MLA nataba MLA yangkhaina miyam gi apamba matung inna Soo Louthoknaba Warep Loubiyu haina su mahakna makatana phongdokhe Manipura se kallasira Manipur mangan sira haiba wahang se pangjariba mama akhoi gi wakhanda phaurai aduna ngasi gi adugumba amamba gi thabak se amatta tawbirnu kanagumba XYZ kanagumba amana any person na nungai tabak khonai tabal leira chu amuktang gyan tana kaunaraga jaga jahu yengaga kauraga sina sini nangna langhibna si aina langhibna si adun si punamuk se compromise orga phajaba chumba lambe dur chamina naba kanana mai thari du karigidamta mai thadoino karigidamta bom langchalaga mara leijeda ba satra do hat ke dorino adu oragadi aikhoi manipur si sahing ngaing saba kuki gi sajat chala adi kamai tawni mina nongna gini aduna aikhoi iramdam ijati se kanjanaba amana soirasu amana soidrasu madu soida do khoi punna tanap tikna minaraga yamna nuksi chana sinana engba Manipura mo oibada santi leina nungai na pananaba wari watai sanarakanda aikhoi machel asoibado menthok mensin taurakanda ngasi kuki na Manipur tumanaba kuki na lamun ge hari se aikhoi amatta oina thengnabida mai onsin minarasi Paugi meepham aduda saruk yakhiba Khwairamband Keithel joint co-ordinating committee ge co-convener YEBI mana hai Thasigi tarahumdoida chingarel da leiba mangasuba IRB post ge nomai lakhi haibagi maralda Lamlai Police na phajinkhiba Meecham Taruk adu maral leitaba khulngakpa myoi ngaktani Thasi 19 da Thadorakadabani hearing asida makoi condition amata Yaodana Thadokpiyu numit asida Khwairamband Keithel joint Co-ordinating committee ge ima ibel singh na phajinkhiba singh ge imung manunga loinana ayuki pung 10 taba matamdege makoi taruk thadok triba fauba chairap court mamangda lengdana laigani haina su mahakna makatana phongdokhe